पाउसे बीजेपी की सेंट्रल लीडर सिंह ना कौरपदगी नाकल अनिमक की बीजेपी एमएलए सिंह दिल्ली दा पाइसिंख्रे अथुबा मतमदा पॉपुलर गवर्नमेंट अमा सेमनबगी पारम सिंह यातलबा याय हाइना थाजनरी सेल की डिमांड का मरी लेना पेट्रोल पंप दा बॉम थमजलंबगी मयोक्ता मणिपुर के पेट्रोलियम डीलर सिंह ना पेट्रोल पंप सिंह थोंग लोंदुना खोंजंग संसिंख्रे ब्लैक की ममल लीटर अमदा लुपा चनी फाउबा योन्नख्रे लमदम असदा पॉपुलर गवर्नमेंट अमा थंबा हाइबा असे मियाम गिसु अपाम्बनी मस्जिद कांग्रेस पार्टी ने साउलबा करिगिनो हाइना मणिपुर डेमोक्रेटिक अलायंस के कन्वेनर एम तोम्बीना हंगलकली अमदे PMJV के स्कीम असे मणिपुर लेरिबा माइनॉरिटी कम्युनिटी सिंगसु फंगहंदबा तारगदी अकनबा खोंजंग संगसिनलगनी हाइना मणिपुर मैते पांगल वेलफेयर ऑर्गेनाइजेशन की वाइस प्रेसिडेंट खुदहाइबम वादिया हसन न फोंदोक्रे ISCOM मणिपुरी न्यूज मीडियम ताबीरबा पुमनमक पुरुक साना शर्मिना तारामलक्सुपगलुइना पुंजा से फावबगी मरु ओइबा पाउसिंग संदोकना पिजरी बीजेपी की सेंट्रल लीडर सिंह कौरपदगी मणिपुर लेजिस्लेटिव असेंबली की बीजेपी एमएलए सिंह ngasi Delhi की दमकता पाइसिनख्रे इंडिगो अमदी एयर इंडिया एक्सप्रेस की तोंगान तोंगान फ्लाइट अनीदा Delhi की दमकता खोंसान खिबा एमएलए सिंह अदुदी हानगी चीफ मिनिस्टर एन बीरेन स्पीकर TH सत्यव्रता एमएलए KH इबोमचा L सुसिंद्रो गोविंदास कोंथौजम H जिंगो करामश्याम सपम कुजकेश्वर S रंजन TH श्याम कुमार SKB TH विश्वजीत पाउनम ब्रोजेन असब उद्देन उसम देवेन KH जॉयकिशन वाइखेम चांद T रोबिंद्रो K रोबिंद्रो S प्रेमचंद्र TH अरुण कुमार RK इमो अमदी दीपू गांगमैनी लोइनना बीजेपी की एमएलए खरा अमदी मांगजौनना दिल्ली दा चंगसिनख्रे हाइरी नाकल अमरोमदा दिल्ली दा पांगथोकदबा बीजेपी एमएलए सिंह की ओइबा मिफम अदुदा नाकल अनिमक्की बीजेपी एमएलए सिंह सुंगसोय सोयदना सरो यागदबनी हाइनसु खंगहलकपा लेबना कुकी एमएलए सिंहसु दिल्ली की दमकता खोंसानख्रे हाइरी हयंग दिल्ली दा पांगथोकदबा मरु ओइबा मिफम असिदा मैतै अमदी कुकी एमएलए सिंहना सेंट्रल लीडर सिंह पुन्ना फमिनदुना पॉपुलर गवर्नमेंट अमा सेमबगे ओइथोकपा फिबम सिंह मतंगदा कुपना खन्नरबा याय हाइना पानरी मिफम असिगी मतुंगदा सेंट्रल लीडरशिप की ऑब्जर्वर अमा मणिपुर लाक्तुना बीजेपी की एमएलए सिंगा वरी सारबा मतुंगदा पार्टी लेजिस्लेचर की लुचिंग बखल्लबा याय हाइना पानरी थौरांग पुमनमक असि लोयरबा मतुंगदा मणिपुर पॉपुलर गवर्नमेंट अमा सेमबा हाइबा असि लाखलिबा अनौबा चाही असिगे जनवरी थादगी हेन्ना पंगथेंग थेंगदबा मानदे हाइनसु थाजनरी शेल की डिमांड का मरी लेना पेट्रोल पंप दा बॉम थमलंबगी मयोक्ता मणिपुर के पेट्रोलियम डीलर सिंह पेट्रोल पंप सिंह थोंग लोंदुना खोंजंग संगसिनख्रे ब्लैक की ममल लीटर अमदा लुपा चामगा कुंदगी चनी फाउबा योनख्रे ngasi gi khongjang asida manipur gi tampak ki mafam sing da leiriba petrol pump sing thong lonaki loinana petrol pump sing asigi changfam da thong tongan tongan ba wakat sing phongdokpa banner amamam su thetuna thamba thengnaki banner aduda petrol pump da bom thamlamduna aki tujung piba yaningde piba ngamloidaba donation demand tobigano aikhoi punna hingminnasi government fixed rate da yonbani MRP dagi henna yonba yade tilhau chanam gumna yoningba mamal da yonba yade amadi entrepreneurs for public service ojoriba singbo muthatke honabigano haiba wakat sing asipalli panba yabadi petrol pump sing asi thong lona khrabasu petrol di black ta adumak fangnaki adum oinama khongjang asigi khudong chaba loduna lambi mapalda black ta petrol yoliba singna liter amada lupa chama kundagi chani fawba yonarakpadagi athu akai amadi thabak chathokliba leita laira kaya dudi chauna khudong chadaba thokhanki
Manipurdagi President's Rule Lauthokuna Popular Government Amasembada Ayaba Pibinaba Manipur Democratic Alliance na ngarang Manipur gi Governor gi Kuthangda India gi President ta Memorandum Pisinkre Hiramasiga Mari Lenana ngasi babu parada leiba Shiv Sena gi office ta pangthokiba pamgi mifam amada Shiv Sena Manipur gi President su oiriba Manipur Democratic Alliance MDA gi Convener M Tombina hai Manipur da President's Rule thamkiba asi lamdam asida tangdu leitaba hanjilaknabagi damakta Center na thamlakhibani haina lowi adubu haujikti lamdam asida tapna tangdu leitaba hanjilaklabani na President's Rule asi lauthokuna miyamgi oiba popular government ama thamba matam oire haina MDA na lowi lamdam asida popular government ama thamba haiba asi miyamgi su apambani adubu yamna ngaklibadi popular government puraknaba honaba matamda Congress Party na sauriba yaningdriba asi karigino Manipur miyamna haujik thengnariba issue asigi khudong chaba loduna lengak asibu thugaiduna makoina power paining bagi mawongda chatharakliba thawang asidi yamna lebak macha tadaba wakhallol amani haina MDA na lowi haina mahakna makha takhi Tangka Maribogi Manunda, Akogi Manipur, Kogi Lady BJP, MLA, Punama, the Laguna Bakala Pugi, Podama, Toanba, Akogi political parties in Aduga, Lady Manipur in Yam, Akogi Sakara, Sempuya, Sigumata Jama Lakusida, Manipur Democratic Alliance issue, Aduga, Sena issue, Miam issue, Manipur, Adabu Sakara Malaga, Miami, Awam, Sikito, Shumina Matin Parunaba. I don't give a clue I can government is shame the number of it. I can't carry my part of the lie. I don't want to show you my pocket every day. Manipur Democratic Alliance, I is higher and a Tazaba, a Sipatazabale, Masida, Kanagum Bakarena, Matin Tokna, Sakar, Semini and a higher, Yam Saw by Dare, Sakar, Semini and a higher, Yam Saw. Go. I agree TV discussion, the guy government Semini guy, and I couldn't have Yam Saw. Masi, I know some the President will say, Masi, Akogi, I want to Yadavagi, National Democratic Alliance, the central state governor, President will say, Tanguin away. Leibak asigi minority community singidamak Ministry of Minority Affairs na pitharakliba Pradhan Mantri Jan Vikas Karyakram gi scheme ase Manipur da leiriba minority community singdasu phanghandaba taragadi Miyam go khutsamnaduna akanba khongjang kaya changsilagani haina Manipur Maitai Pangal Welfare Organization gi Vice President Khuthaibam Wadia Hassanna phongdorakli Wafamase ase New Chekon Hata Road ta leiba Organization asigi office ta famkhiba pawgi mifam amada mahakna phongdokhibani mahakna makha taraduna hairiba PMJVK gi scheme ase district level committee na state level committee da scheme asigi makhada paikhat kadaba chawkhat thaurangi thabak sing adu proposal thagatuna committee asigi chairman oiriba chief secretary na chair loduna hokhiba October gi tang 9 amadi tara 9 da state level committee gi mifam ama pangthoktuna work proposal adu approve tawraba matung thabak oina paikhatnaba director da khangankhaba leikrabani adubu proposal work sing ase Ministry of Minority Affairs na piriba guideline gi wangmada lenga ki authorities sing yauna angam athau singna thabak thauram kaya chatharakpa thengnarakli hairiba Ministry of Minority Affairs na piriba guidelines sing asigi wangmada makoina tawningbat mawongda tawrakpa asina maram oiraga lamdam asida leiriba tongan ba minority community singi fangfam thokpa chakthong ase fawba fanghandana thamlakpa haiba ase yamnamak laibak thiba amani maram aduna Manipur gi governor na athuba matamda hiramasigi matangda mityang changbiyo loinana karigumba lainga ki maikaidagi Ministry of Minority Affairs na piriba guideline asigi wangmada makhatana thabak tawrakpa taragadi MMWO na Department of Minority asibu boycott tawbada natana miyamga khutsamnaduna makhal makha kayagi akanba khongjang sangsilagani haina su phongdokhi minority concentration block sing minority sing namna kundawa mapam sing dal laiba so thaiba po hiram sing sim kumni sin biram matunda mai gi ising gi health gi education gi field da wal mayam si kumna nei nabiraka masi akoi district level committee na state level committee to submit toraga asigum laba program work sing sin niyam sunna guideline gi matung ni implement to hanni karigum haiba
working se propose working se kai gum guideline gi wang mata asigi government asina implement tor pa tar bati MMW na kap min leiroi miyang ba kusum naraga makal makha kaya gi khongtang sangsin ba loinana Department of Minority Affairs matam punna bati oina boycott to bul loinana ai office se so lon gani abase ngasi media gi sing now sing mangda ai ba government gi authority sing department na si gi maru wai ba yai to kum da sing da section war si thamjage Oja Naurem Sana Jawbana Lekidaba Chahi Tara Taruk Surakpagi Ningsing Thauram Pangthokre Oja Sana Jawba Memorial Trust OSMT Manipur na Sinduna Oja Naurem Sana Jawbana Lekidaba Chahi Tara Taruk Surakpagi Ningsing Thauram ngasi Imphal East ke Lairik Yangbam Laikai da Leiba Oja Sana Jawba Memorial Complex ta Pangthokre Thauram adugi saruk ama oina Leikidraba Oja Sana Jawbagi mafamda Miyam na minute ani tuminna leptuna awaba phongdokhibaga loinana Laikhidraba Oja asige khubam dasu miyam na haikat laikat tamduna awangba thakta ikai khumnabasu utki Thauram aduda Dhanamanjuri University gi hanagi Vice Chancellor oiramba Oja Sana Jawba Memorial Trust Manipur gi President Professor Nongmaithem Rajmohan Poirei Leimarol Mairapaibi Apunba Manipur gi President Soraisa Memcha Amadi Department of Biochemistry RIMS ki hanagi Head Dr. Arambam Giridhari na athoiba mithung lensing oina saruk yaki Thauram aduga mari leinana paumi singa unaba amada Trust asige Managing Trustee S Bhubol na haikibada Leikidraba Oja Sana Jawba ase yamna waba fibam amada hawrakiba mishak amani Kunai asida leiminariba furup singi oiba tonglamchot ki damakta achoba thaudang loramba academician amasuni Oja asige punshi yamna wa na hawrakibaga loinana DM University da Mahairoi Single Luchingba ama oina so thaupu duna laki masigi matung Guwahati University da LLD loisin kiba amadi tongan bahiram da mai pak laba matung International Law amadi Humanitarian Law na chingba hiram singda Oja oiduna adumak punshi lom kiba masak naiba miyoi amani Oja asina hinglingai matamda leibaki oiba thabak thauram kaya pangthok lambasing adugi manungda National Research Center na fongba Manipur Puwari kunmathoi suba chahicha amadi miyoibagi hak kunmathoi suba chahicha hairiba lairik ani asida maru oina hojik thokliba charang nariba fibam sing asigi matangda leikidraba Oja asina kupna iduna thambiram laba amahaina mahakna makhata ki aduna mayamsu yaragadi ozagi work sing se amuk pabiraga masigi solution haiba tare kudamna hariba huji conflict situation lairiba thina masida akena resolution kamana purakadagi haiba se oja jawna structure of negotiations between metropolitan powers and the national liberation authorities kind structure phadana akoi Kosovo gi Palestine gi East Timor Western Sahara gi aduga Northern Ireland gi Yugoslavia gi Russia gi modin mayamse yam intijiran lainaraga masimak akoi gi lairiba huji ki wakan khalliba miyosing authority sing sa ko puda bani haiba madu sanhin gata bani haiba sini akhalun asida mayam punna apun khangmina rakanda miyam gi awareness pemina rakanda ko tungi furu puntha tamte himinari sige future seminar se haiwa punji thamjari thagachari Mayang Imphal Assembly Constituency gi MLA Kongkham Robindro gi mityeng makhada BJP Mayang Imphal Mandal amadi North AOC da leiba Rajmeri City Hospital ga kutsamnaduna health card sabagi enrollment program ama ngasi Imphal West ki manung channa leiba Mayang Imphal Thana awang laikai gi Khuman Multipurpose Hall da pangthokre hairiba health card sabagi thauram aduda Rajmeri City gi Chairman and Managing Director Haubijam Rajian Social Worker Kongkham Manglem BJP Mayang Imphal Mandal gi President Irom Rabi Rajmeri City gi Executive Director Dr. Vijayaraj Haubijam amadi Rajmeri City Dr. Singh amadi Kendra asigi tongan ba mafamdagi lakpa miyoi sing nasu saruk yaki ngasigi thauram aduga mari leinana paumi singa unaba amada BJP Mayang Imphal Mandal gi President Irom Rabi na haikibada lamdam asigi miyoi singna hospital amada layengba matamda health card asina khudong chaba kaya piri bani haiba wafam sing phongdokhi ngasi se koi Raj Health Well Card ina Raj Medicity ki enrollment ke mama koi mafam sida honorable MLA ki miyang makhada koi Bharatiya Janata Party mai bhammandan organize tok jaraka da koi Raj Medicity ki side ki sponsor tawi bani haiba card si
ko sangwa sangwa ko gi mogi enrollment fee lo buni adu ngasi di honorable MLA member isina ko chairman da ko type tok jara kan da hai base ko mapam chida free of cost ta hai ba ana la engi ko lamdam sigi oina kudong cha basi panganda basinja ba si bukke mamali Haurakliba ngasigi mirol asinadi kauthokpagi fibamda leirakliba aikhoigi yek salai taret ki fijol asibu ngakna thamnaba honaba haiba asi sambalai sekpel school kumbigi achet pathazabani haina school asige founder su oiriba Guinness World Record holder Moirangthem Oken na phongtokre wafam asing asi sambalai sekpel school kumbigi oina annual exam numittagi ngasi loiba fauba school asigi mahairoi nupa macha amadi nupi macha singna inat ki oiba yek salai singi masa masa gi oiba fijol sing setuna lakhiba mahairoi pumna mapu school gi maikei dagi ikai khumna ba utpagi thauramda phongdokibani thauram aduda school asigi advisor retired vice principal KH Kyani Bhushan school asigi principal retired higher secondary lecturer and ibohal amadi I paugi lamda thabak tauribas miyoi singna su saru yaki thauram aduga mari leinana Moirangthem Oken na makhatana haikibada school asigi mahairoi singna wakching gi ulen marak asida nat ke fijol setuna mangkhiba yana leiraba aikhoi gi chatnabi asibu ngaknaba honariba mahairoi singbu thagatli makhatana class 10 gi board exam sing dasu masagi yek salai gi fijol sing setuna exam thaba yahanbinabu su mari leinaba department sing gi pukning chingsinki amaromda school asigi advisor retired vice principal KH Kyani Bhushan na phongdokibada matam amagi layoi khraba ipa ipu ahal lamal kayana thambiramba chatnabi ama oina wangang sangang fije chakcha lichat sajat amadi ipanat ipunat ado mahairoi singda ningsing halaga makhoida anoba wakhalol amadi thauna lingjel ado yakai handuna masagi yek salai sing adugi fijol sing setuna khanghanba asiso yamna afaba khongthang amani haiki Nong panda khudingi tha khudingi akhoi gi nat koi dress pijol set pa aluga ati atopa thangjago bodasu adumuk sena ba chiawi adopa akhoi gi skill wena di yamna top top masa amadi karino harugati sali ba chahi sigi towards the close of the session 2025 parikha hoji kan sathari asingba parikha si hawbudagina loiba phawbada mahiroi khudimuna haid ba dress code asi fajana ngak tuna inglabasu ing akhoi ipanat ipuna se ngak taba yade haibiga akan bawa kolon amaga loinana niti niyom sumna taksi khasi ngakna hoji phawbada koi angang piklaba dagina highest phawbada dress si setuna hijor si setuna adumak tawrei masi akhoi gi school asigi itihas ta amadi Manipur gi itihas ta anuba amu orambasu yai masima matam supigi oina adumak ngafna laibanga mahibasi akhoi punmaki aningbani wasakni amadi pandamni taibung mapun akhoi bo thojam ba oisunu thank you Saknairaba cultural activist Narendra Ningombamna Manipur State Kala Award phanglakpada harau nungaiba phongdokpaga loinana taram opagi thauram ama Indian Red Cross Society Manipur State branch na sinduna ngasi society asigi MG Avenue Imphal West leiba office ta pangthokre thauram aduda Indian Red Cross Society Manipur State branch ki vice president Dr. RK Nimai vice chairman Dr. Laishram Manglem amadi hanagi chairman Dr. Yanglem Mohenna athoiba mithonglen sing oina saryaki thauram aduda Indian Red Cross Society gi tonganba district branch singi office bureau sing su saru yaduna Narendra Ningombada achamba khudol sing tamduna taramna okhi Manipur gi saknairaba saishakpa tapta Jayantabu Manipuri People's Front na Guwahati gi Patarkochi da taramna okre Patarkochi da leiba Laishram Dhiraj ki yumda pangthokiba thauram aduda Patarkochi Manipuri Laikai Lup amasung Patarkochi Manipuri Women Society gi mahusingna taptabu taramna okhi loinana taptana leibak asigi matam gi oiba wathok singda saithaduna isai sakleba asida apenba amadi thagatpa phongdokhi loinana taptabu tung koina miyam gidamak thaugal tawba ngamnaba thaujar pikhi
Panbayabadi kumjalising ani kulhumdoigi me ahumdagi chatharakliba irang asigi awaba taraba singidamakta patarkuchi Panjabari Bataguli amadi MPF na mamangdaso Manipurgi awaba taraba miyamda tengbang pirakhiba leikrabani. Tongan ba International Film Festival kayada lemjaningai oiraba Film Award kaya fangkraba Dr. R.K. Nayan Sanadevi na puthokpa Manipuri feature film Yahau Thiengba Khoimugi Director Rakesh Naurem amadi film asigi thaumi singbu ngasi nungthil JBLB Sadan Assam Sahitya Sabha Ambari gi auditorium da taram okhibaga loinana film asi screen tawduna Guwahati da khundariba Manipuri ichil inaw singda yanghankre Thauram adugi manung channa laikhidraba saknairaba Assamgi Saishakpa Jubin Gharna laikhidabada awabasu fangdokhi ngasigi taramna okpagi thauram aduda Manipuri Sahitya Parishad Assam Central Committee gi Vice President K Dilip na athoiba mitunglen sing oina saru yaki Thauram aduda social activist Buddha Chandra Laishram amadi ngathem ibotonsu saru yaki taramna okpagi thauram aduda Yahau Thiengba Khoimugi production controller Chongtham Jiban Latta Ipak Films Production Manipurgi Advisor Nauroibam Khambaluwang amadi Sobita Mongjomgi mafamdasu achamba khudol tamduna harau taramna okhi Thauram aduda athoiba mithunglen oina saru yakiba K Dilip na fongdokibada chahi kayagi matungda Assamgi Guwahati da Yahau Thiengba Khoimu haina mingthonba Manipuri feature film ama yengba fangjaba simak yamna nungaiba fawi Naha oiriba film director Rakesh Nauremna direction piriba film asigi wari Hyderabad talaiba atopa furupki marup mapang singna tha kharagi mamangda wari sarakhiba lei yamna nungairibadi Yahau Thiengba Khoimu hairiba Manipuri film feature asina atopa furup singi maraktasu achoba fida ama kanba ngamlakpa asini haiki thauram aduda saru yakiba Yahau Thiengba Khoimugi director Rakesh Nauremna fongdokibada Inkamja lishing ama chamapan humfudara nithoida ihan hanbo oina Manipuri feature film matamgi Manipur puthokraba matung sanglaba chahi yankhai helaba asi faubada Central Board of Film Certificate fangba Manipuri feature film Assam gi maitai singi maraktagi producer thoraktuna puthoraktri Assam gi maitai singi marakta karigamba Manipuri feature film puthoknaba hotnarakpa yauragadi Ipak Films Production Manipur gi maikaidagi pangba yaba mateng pangjogani Assamda Manipuri film gi hangdona leiriba mafam asi mensinaba honabada aikoi punna honaminasi haina appeal tokhi Mitsu mahamdu lora bunambo. Lora mama. Hoi Johnson. Seminar tumuro. Hayme wata awada ga amparse. Aw mama. Opista thabak yang amal no nise. Wadida. Ako ki manakasu ang tali sa bane. Sun silena mi tamada. Chalo ka daw. Sasi. Yaida. Kala ya goreso. Samtu sami. Ayim sabi chane. Kale. Nang na tro. Luere. Kriti semake. Yare. Samu sangi binulo begitu. Hauzik sanabagi pau amuk lobirasi Manipur Veteran Cricket Association Sinduna Langthabal Public Ground da Chatharakliba Kunithoi Suba Manipur Veteran Cricket Tournament King Asisanakiba match da UCC Uripokna wicket mangada BSC B Brahmapurbu Maithiba Piki
मैच असिदा BSCB ना अहानब इनिंग्स बैट पायरगा ओवर कुल हुमदोय लोइबदा विकेट लोइना तुरगा रन 43 लौदुना टारगेट रन 43 थमखिबदा UCC ना बैट पाइदुना ओवर 18 गा बॉल मरीदा विकेट मंगा तुरगा टारगेट रन 43 लौखिबदा माई पाखी मैच असी माई पाख्रबा UCC की सनरोय रुस्तमना मैन ऑफ द मैच की मना लौखी चथरखिबा टूर्नामेंट असिगी हयेंग LCC लिलोंग चार्जिंग अमदी नफसाखा इम्फालना सनरगनी मणिपुर क्रिकेट एसोसिएशन सिंधुना हौखिबा नवंबर 23 तगी हौरगा ग्राउंड अनीदा चथरक्लिबा तरासुबा MNCA प्ले टूर्नामेंट की ngasi लाइरेंजम पब्लिक ग्राउंड दा सनखिबा मैच ता PSC खुयाथोंगना KIYC खेत्री इरिल मपालबु विकेट मापंदा माइथीबा पीख्रे मैच असिदा KIYC नबो अहानबा इनिंग्स बैट पायरगा विकेट लोइना तुरगा ओवर 15 गा बॉल मरीदा रन 38 खक लौरगा टारगेट रन 90 थमखी मैच असिगी अनीसुबा इनिंग्स ता PSC ना बैट पायरगा ओवर 5 गा बॉल मरीदा विकेट अमखक तुरगा टारगेट रन 90 लौदुना मैच असि माई पाखी मैच असी माई पाख्रबा PSC की सनरोय एल मार्टिन ना प्लेयर ऑफ द मैच की मना फंखी टूर्नामेंट असिगी ngasi थौबाल मोइजिंग पब्लिक ग्राउंड दा सनखिबा मैच ता YUCC क्वाकैथेल मोइरांगपुरेल ना ऑस्कार पाउना बाजारबु रन 43 ता माइथीबा पीख्रे मैच असिदा YUCC ना अहानबा इनिंग्स बैट पायरगा इनिंग्स की अपीबा ओवर 35 लोइबदा विकेट 3 तुरगा रन 293 लौखुबिदा ऑस्कार ना बैट पाइदुना ओवर 19 लोइबदा विकेट लोइना तुरगा रन 1yankhai खक लौदुना माइथीखी मैच असे माई पाख्रबा YUCC की सनरोय एल बिद्याश्वरना प्लेयर ऑफ द मैच की मना फंखी मणिपुर ना युम्बु ओइदुना चत्थगिबा था असिगी 12 हौरगा स्टेट 19 ना सरुक यादुना इम्फाल खुमल लंपाक स्पोर्ट्स कॉम्प्लेक्स की इंडोर स्टेडियम दा चथरखिबा सीनियर नेशनल जूडो चैंपियनशिप की किलोग्राम 53 kg कांगलुप्ता मणिपुर की लेशांग थेम नुंगशिथोय चनुना हरियाणा की रितु माइथीबा पीदुना गोल्ड मेडल फंगबंगमखिबता नतना मणिपुर की अहानबा मेडल अकाउंट हांगदोकपंगंबा जुडोका ओइख्रे मसिदा नतना नुंगशिथोय असी इम्फाल वेस्ट डिस्ट्रिक्ट की मनुंगचन्ना लेरिबा मयांग इम्फाल थाना वांखै लेकाइदगिनी महाक असी मणिपुर टीम की कोच ओइरिबा ए सुरजित मैते की मित्यंग मखादा मयांग इम्फाल दा लेबा ब्रेव बॉयज एसोसिएशन BBA दा सनरखिबा सनरोय अमनी लोइसलकपदा मरु ओइबा पाउ अमुका हना पिजरी BJP की सेंट्रल लीडर सिंगना कौरकपदगी नाकल अनिमकी BJP MLA सिंह दिल्ली दा पाइसिंख्रे अथुबा मतमदा पॉपुलर गवर्नमेंट अमसेमनबगी पारम सिंह यालगा लई हाइना थाजनरी शेल की डिमांड का मरी लेना पेट्रोल पंप दा बॉम्ब थमलंबगी मायोक्ता मणिपुर के पेट्रोलियम डीलर सिंगना पेट्रोल पंप सिंह थोंग लोंदुना खोंजुंग संगसिंख्रे ब्लैक की ममल लीटर अमदा लुपा चनी फाउबा योनख्रे लमदम असिदा पॉपुलर गवर्नमेंट अमा थंबा हाइबा असि मियाम गिसु अपाम्बनी मसिदा कांग्रेस पार्टी ना साउरिबा करिगिनो हाइना मणिपुर डेमोक्रेटिक अलायंस के कन्वेनर M तोम्बीना हंगलकली अमदी PMJV के स्कीम असी मणिपुर लेरिबा माइनॉरिटी कम्युनिटी सिंगदसु फंगहंदबा तारगदी अकनबा खोंजुंग संगसिनलगनी हाइना मणिपुर मैतै पांगल वेलफेयर ऑर्गेनाइजेशन के वाइस प्रेसिडेंट खुदहाइबा वादिया हसन्ना फोंगदोक्रे ngasi gi oinadi ISCOM media na sandokchaba Manipuri news matanga sida lojeri mityeng tabirba pumna mopu kaina nabaya thangni jeri pinabirasi